ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯦꯈꯣ ꯌꯥꯎꯅ ꯁꯦꯅꯥꯄꯇꯤꯗ ꯊꯨꯡꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯗꯨꯅ ꯆꯠꯇꯨꯅ ꯁꯦꯅꯥꯄꯇꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯁꯪꯒꯥꯈ꯭ꯔꯦ ꯑꯃꯗꯤ ꯄꯥꯏꯈꯠꯀꯗꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯒꯤꯁꯨ ꯎꯔꯦꯞ ꯑꯌꯨꯡ ꯇꯝꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯕꯖꯥꯔꯗ NECꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 13ꯒ ꯂꯥꯈ 64 ꯆꯪꯅ ꯄꯥꯏꯈꯠꯈꯤꯕ ꯃꯜꯇꯤ ꯂꯦꯚꯦꯜ ꯄꯥꯔꯀꯤꯡ ꯏꯟꯇꯔ-ꯁ꯭ꯇꯦꯠ ꯑꯦꯟड ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯏꯀꯣꯅꯣꯃꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯍꯕ ꯁꯪꯒꯥꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯦꯈꯣ, MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯀꯥꯔꯣꯟꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯖꯦ ꯀꯨꯃꯨꯁꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯁꯤ ꯀꯝꯃꯨꯅꯤꯇꯤ 63ꯅ ꯄꯨꯟꯅ ꯈꯨꯟꯗꯥꯕ ꯂꯝꯅꯤ꯫ ꯃꯅꯤꯄꯨꯔ ꯉꯥꯛꯂꯛꯄꯁꯤ ꯀꯝꯃꯨꯅꯤꯇꯤ 63ꯁꯤꯅ ꯄꯨꯟꯅ ꯉꯥꯛꯂꯛꯑꯒ ꯉꯁꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯟ ꯑꯦ ꯁꯦꯟꯁ ꯃꯅꯤꯄꯨꯔꯁꯤ ꯃꯤꯅꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟꯅꯤ, ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ, ꯃꯅꯤꯄꯨꯔꯤꯅꯤ꯫ ꯃꯇꯝ ꯑꯃꯗ ꯗ ꯋꯥꯔꯗ ꯃꯅꯤꯄꯨꯔꯤ ꯁꯤ ꯀꯅꯥꯝꯇꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯁꯨ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯩꯇꯩꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯅꯁꯨ ꯃꯅꯤꯄꯨꯔꯤꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ But at least we all are belong from Manipur. We are Indian first, then we are Manipuri second. ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯆꯥꯎꯈꯠꯀꯗꯒꯦ ꯁꯤꯅꯤ꯫ ꯁꯤꯝꯄꯜ ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ, ꯁꯤꯡꯒꯥꯄꯨꯔꯁꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯋꯥꯡꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤꯒꯤ ꯂꯝꯁꯦ ꯁꯤꯗꯒꯤꯁꯨ ꯈꯔ ꯄꯤꯛꯆꯕ, ꯑꯗꯣ ꯀꯝꯃꯨꯅꯤꯇꯤ ꯃꯔꯤꯅ ꯈꯨꯟꯗꯥꯏ, ꯃꯌꯥꯝ ꯈꯪꯕꯤꯔꯤꯗꯨꯉꯥꯏ꯫ ꯑꯗꯣ we are all Singaporean and Singaporean ꯍꯥꯏꯕꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯌꯦꯡꯉꯀꯥꯟꯗ ꯉꯁꯤꯗꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝ ꯋꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯃꯆꯥ ꯑꯃ ꯑꯣꯏ꯫ ꯁꯣ ꯋꯥꯏ ꯁꯨ ꯅꯣꯠ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ 63ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯋꯥꯠꯄ꯭ꯔꯥ? ꯀꯔꯤꯗ ꯋꯥꯠꯂꯤ? ꯑꯩꯈꯣꯏ ꯄꯨꯟꯖꯜꯂꯒ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯋꯥꯡꯅ ꯄꯨꯈꯠꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯑꯗꯨꯉꯩ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯇꯅ ꯏꯟꯗꯤꯌꯥ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯤꯡꯈꯠꯇꯅ, ꯅꯣꯔꯠ ꯏꯁ ꯀꯥꯎꯟꯁꯤꯜ ꯂꯤꯡꯈꯠꯇꯅ ꯁꯤꯂꯣꯡꯗ ꯍꯦꯗ ꯑꯣꯐꯤꯁ ꯑꯣꯏꯗꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ, ꯑꯁꯥꯝꯒꯤ, ꯅꯥꯒꯥꯂꯦꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯍꯥꯏꯕ ꯇꯥꯏ ꯌꯦꯡꯖꯟꯅꯕ ꯃꯤꯠꯌꯦꯡ ꯂꯥꯛꯄ ꯍꯧꯈꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯦꯅꯥꯄꯇꯤ ꯆꯥꯎꯈꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ, ꯃꯥꯎ ꯆꯥꯎꯈꯠꯇꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ, ꯏꯝꯐꯥꯜ ꯈꯛꯇ ꯆꯥꯎꯈꯠꯂꯒ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯏꯀ꯭ꯋꯦꯜ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯅ ꯁꯤꯗ ꯂꯥꯛꯆꯕ ꯁꯤꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁ, ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯣꯅꯔꯦꯕꯜ MLAꯁꯤꯡ ꯄꯨꯟꯅ ꯁꯔꯀꯥꯔ ꯁꯦꯝꯕꯁꯤ ꯊꯥ 2ꯒ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯔꯤ, 2 months 6 days꯫ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯅ ꯍꯣꯠꯅꯗꯅ ꯀꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯈꯤꯕꯗꯨꯒꯤ ꯄꯤꯁ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯤꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡ, ꯃꯥꯎꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯦꯔꯀꯥꯟꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯌꯦꯠꯅꯕ ꯂꯩꯇꯅ ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯉꯝꯖꯔꯤꯁꯤ꯫ I really thanks to all the CSOs of Naga society, and especially I thanks to Naga People Organization for their gratitude to bring back normalcy in the state of Manipur.